Akashvani Imphal Maibam Dwijamani na pau pasari ahanbada maroiba pau Manipur gi irang thokanba mafamsingda ahenba security force thamnaba Rajapal Anusuya Uikina security advisor Kuldeep Singh da khangankhrai BJP gi MLA singna Pradhan Mantri Narendra Modi gi athuba matamda unaragani unabagi ayaba Pradhan Mantri office na pirakle hairi Narco terrorism na Manipur da piriba awa sai thengi mayokta yaning da phongdoktuna Manipur yauna malem gi tongan ba mafamda leipa mitei singna hayeng khongjang sangshin gani hairi National Highway Contractorate Imphal Jaribam Lambida Portsai Puba Gari Singda Ayet Apan Pibi Danaba Zanghem Lung Panmai MLA na appeal tauri amasung Congress lusingba Professor Gaurav Bhalan hairi Manipur da numit nipuni henjilaklaba irang asida kendra na masak thoba thabak amata paikataba haibasi yamna laibak thibani Manipur gi irang thokanba yaba singkhong singyasa irang lakshanaba ahenba security force thamnaba Manipur gi Rajapal Anusuya Uikina security advisor Kuldeep Singh da pautak pikre Imphal gi Raj Bhavan da ngasi Sri Kuldeep Singh na Rajapal ka unaduna Raja sida hojik tholiba irang asiga mari lenana security na lokhaliba sesal thorangi matangda marik sumna paudamki Manipur da athuba matamda santi hanjalanaba Raja sarkar na lokhaliba thorang singi matangda su mahangna Rajapal da marik sumna paudamki Hauki banumit kharani da Raja sige tongan pa mafam singda pamdaba thoktok thoktuna miyam da awa chai theng piriba sige matangda Rajapal na nuaitaba phongdokhi BJP gi MLA singna lagliba numit nini humni gi manungda Pradhan Mantri Narendra Modi ga unaragani unabagi ayaba Pradhan Mantri office na pirakle hairi Haujik Nai Delhi da Pradhan Mantri ga unanabagi damak ngaiduna leiriba MLA singdagi phangba pauna hai makoina Pradhan Mantri ga unaba matamda Raja sigi miyamna haujik thokliba wathok asiga mari lenana wanariba kaya asi ningtini khangangani wathok asi atuba matamda waroisin puraktuna mausage phibamda hanjilaktuna nungsi sanana leminana basu makoina Pradhan Mantri da taksingani hairi MLA singadugi manungda independent MLA amasu yauri Pradhan Mantri ga unabada saruk yananabagi damak Manipur Vidhan Sabha gi adyaksha Thoksom Saita Bratara Lusingba BJP gi MLA ahum Nai Delhi gi damak ngasi Imphal thatokre MLA sing adudi Sangmai Kendra gi MLA Social Welfare Mantri Haikam Dinggo Kairau Kendra gi MLA PDA gi Chairman Lorembam Rameswar amadi Mayang Imphal Kendra gi MLA Kongkham Robindroni Amaromda tongan ba rajniti dol taragi mihur sing amadi MLA sing nasu Pradhan Mantri ga unaduna wathok asige matangda taksinabagi damak Nai Delhi pangkhre ngasi su hanagi Mukhyamantri Okram Ibobi yauna Congress ki MLA sing Sognu Kendra ki MLA K Ranjit Khundrakpam Kendra ki MLA Thoksom Lokeshwar amasung Khangabo Kendra ki MLA Surja Kumar Okram Nai Delhi ki damak Imphal thatokre Manipur da hujik tholiba irang asi laksinabagi sabsaba daita kendra na lauri bra natraga Raja sarkar na lauri bra haibasi mayak sengna khangdre masina maram moiduna irang asi laksin bangam drabra haina National People's Party NPP na hangli Imphal ngasi pangthokba paugi mifam amada NPP gi National Vice President Yumnam Joy Kumar na hai hujik miyam na kendra madi Raja sarkar da thajaba walakpagi mami ama sauna tare kari da asoiba leibadagi miyam bu tangdu leitana lehenba ngamdribanu haibasi thidokpa tangai phadre Suspension of operation sugi matang da paladuna Sri Joy Kumar hai su taunaba matamda mahak masa yauna taunakibani maduda Manipur gi lamgi apunba saktam kahenda bahaibasi yanabaga loinana su taunakibani amasung ground rules semkibani maramaduna oiragli ba phiba masida sugi ground rules adu amuk hana yengsinbigi tangai phadaba leire magna hai Laiba amagi law and order hai state subject ni center gi nate state ngakadabani masi kam ji karigino 2008 ta susi aina DGP ore matamda sign tongi ba susi tongnasi hai targedi accept to daba yadaba amana the question of territorial integrity of Manipur cd is not negotiable you have to accept it adu accept to kan da koi susi tongnasi aduna tadi yade se masi ko am tiakat ore tongi bani kariguma sugi ground rule se waiba targedi su tongbase cancel togani madu yana matunda tongi bani yamna thuna Taba Santi Oba situation of Proctor Honabu state key role Mapi Mapa or Bigi Prazabu Nax and Bigi role Tony Imphal West Amasung Imphal East Hayang Ayuk Pung Manga Degi Numidang Waram Pung Manga Popa Curfew Komtokani Adum Wainamak Imphal East ki new second area ge onadi curfew komtokpa sidi yaudi hairi
Bisnupur Zilla gi oina hayeng ayuk pung manga dagi numidang warang pung manga phauba curfew komthokani Kaksing Zilla gi oina hayeng ayuk pung manga dagi numidang warang pung manga phauba curfew komthokani adomoinamag Sugunu Serawa amadi Wapopi gi oina di curfew komthokpa leite Thobal Zilla gi oina hayeng ayuk pung manga dagi numidang pung nipan phauba curfew komthokani Paugi marak thanna atenba break ama Shishu Nistha Niketan CBSE gi Senior Secondary School ni Pre Nursery digina Class 12 phauba mahi tamjapam ni Shishu Nistha Niketan Class 11 Science Arts Commerce Stream ahumak laiba Shishu Nistha Niketan bu mamutana khangnabagi amatta ngairaba lambi di angang singbu mahikol sida tamduna loinarabata da khangminagani Tabiriba pawasi Akashbani Imphal dagini Narco terrorism na Manipur da piriba awasai thenga sigi mayokta yaringde ba phongdoktuna Manipur yauna malem gi tongan tongan ba mafam da leiba masung khundari ba mitei singna hayeng khongjang sangshin gani hairi Coordinating Committee on Manipur Integrity Kokome gi lamjing makhada hayeng numidang pung 3 tagi pung 9 phauba human sense semduna khongjang sangshin gani Kokome gi Imphal da leiba office tanga si pangtokpa paugi miphem amada Kokome gi convener Jitendra Ningomban hai khongjang asi narco terrorism na pirik leba awase thenga si malem sinba thungna khangana bagi pandamda sangsin gadabani mangna hai Hayengsi June gi tang tara ga tare thangjina mini hari bunumit sida protest amakak the worldwide protest against the narco terrorism haida pangthong na sinjeri protest asida malem sida leriba maitei haiba kamusina khunda ba mapum sing paw phong jaraga amakak tung oiba kholaw amani UN sen semaga protest ma koi tawjagani Shiv Sena Manipur Pradesh na hairi Haujik Raja sida tholiba irang atuba matamda loisinabagi tambak Bharat Myanmar paringi sambal mapung phana khaba tangai phade Dolgi President M Tombin hai ngamkai paring daleriba Central Force asi atoba force amana sidopagi tangai phadaba leire magna hai tha asigi taramapanda Griha Mantri Amit Shah Maharashtra da lakadori basida Raja dugi Mukhe Mantri Eknath Shinde ga loinana unaduna memorandum amma pisinduna Raja sigi irangi waroi sinima purakna ba taksin gani National Highway Kuncha Taret Imphal Jiribam Lambida Jiribam Lomdagi Imphal Tamna Pochei Puba Truck Singda Ayadapan Pibidanaba Zang Hemlung Panmai MLN Apel Tauri Tamenglong Zilla gi DC Office ki Conference holding asi pangthokpa Zilla Thaki Peace Committee meeting da saruk yaraduna Sri Parmain hai lambi asida pot puthoposin tawriba truck sing ayadapan pidana salhanna bahonabada Peace Committee na asobo thodang logadabani Tamenglong Zilla da khundariba miyamna so gari singda ayadapan pibigono hairi lambi asida gari sathok chasin tawbada khudong sadaba thengnarabadi police ta paw pibirangnaba mifam adu da saruk yakhiba Tamenglong Zilla gi SP na hairi police ki maikai digi aranba tawbasiki matakta sabsaba thabak lokatkani haina su magna makata na phongtokhi Bisnupur amasung Surasanpur Zilla Singelona ba Phobaksaw Ikhaida nauna hingsa thokle hairi Aikoi gi Bisnupur Paumi RK Manipur Sanan hai mafam aduda ngarang nungthildagi ngasi ayuk pung 3 phauba kuki laloba singni singneba singa Raija Police ka akanba mawngda nomai kamnakhi paudam ama Bisnupur Zilla gi manung sana laiba Phogwak Chau Ikhaida khulai paibani singneba singna akanba mawngda nomai kapsilakpagi thongbu yaningdaba amadi pendaba phongdokpo oina maigei asomgi khoisaunarba miyamna lambida amukta thokkidreba mawngda thoraktuna gari thingduna khongjang hena kanna sangsinkhre nupising asi maruoina Bisambur district ki relief camp da lairiba maphamsing asidagi thoraktuna moirangdagina kokta phawbasida amukta thokkidreba mawngda thokpa Miyamna ubu phangki Akashbani Imphal gi pawgi dama Phogak Chau Ikhaidagi Thoksom Ramidaga loinana RK Manipur sana Sugnugi Longpirom dagi plywood factory salai bege tongan ba machine sing yauna factory ga mari lena ba polam sing puduna Imphal tamna lakiba truck ani amadi bolero pickup ama ngarang numidang pung 10 rom tarakpada langmaidongi mafam amada khoisaunarba miyamna mai thakre thodoga siga mari lena Waikhong police station FIR ama lokhale Imphal East Zilla gi Khamelok ta thoke ba thodok to lekitrba singi mafam da ikai khumna ba utpa masung awaba phongtopagi mifam ama Kaisam Thong Kendra Development Committee ni sintuna Kaisam Pat Lemizum Lekai Community Holding asi pangthokre mifam loriba tungda Raisapal Anusuya Wiki da memorandum ama supisinki Imphal East Zilla gi Haikak Mapal Kaibi Lamboi Khul Taret Khul Uyum Pog amasung Wakhong gi miyamna Khamelok ta lekitrba singi mafam da ikai khumna ba utuna maira katbi ki thoramama masa masagi kholding asi pangthoknaki saru yakhiba singna tongan ba kholaw kaya sulauki All Manipur United Clubs Organization amuko gi lamsing makhada Manipur da tongan ba lengak amagi dabi toba yaroi haibagi matangda tongan ba mafam singda wakan mifam sing sathakre Kwa Ketel Thonhausum Leikai Malom Ketel Bamdiar
Kabuikul, Bamdiar Alup, Naso Pantong amasung Haingang Makale Kaida, Wakan Mibam Sing, Pantong Naki. Manipurda hujik tholi basarang na basi atuba matam ta loisanduna Manipurda mahusagom santi leina hingminaba yanaba sabsaba thorang lokut piyu haina Senior Citizens Club Manipurna appeal tawri. Serola mada club asin hai irang asida laikidraba singi mapamda club asina thamoi songna awaba phongtogli masagi oijaba thiduna aranba paw kaya sandokli basingdagi aikhoi pungno mangna section minasi hairi. Iramdam kanba apun balup ikalna Rashtrapati Draupadi Murmu, Pradhan Mantri Narendra Modi, Griha Mantri Amit Shah amasung Ngaksel Mantri Rajnath Singh ngasi memorandum bisankre. Memorandum adu ikalgi Secretary General Wahangbam Luang Leimana Lusingba mioi tarena saba mihur kangbu amana Delhi da leiba makoi gi office ki khothang de bisankibani. Mihur kangbu amana Delhi da leiriba Manipuri Singha hauzik oriba pebam asigi matangda khanene nebagi mipam amaso pangthokhi. Apokpa marup Mayai lambi thongkhong kaithel su hojik tholiba irang asiga mari lenana tongan badabi ki ataksinduna memorandum amma Pradhan Mantri Narendra Modi da pisinkhre hairi. Imphal East ki kairau makting urup amasung kiam gaide khuntariba mitei pangal phurup ke miyoisingna Manipur da mahusagum tangdu leitaba amadi santi hanjilangna bagidamak punna duwa tominabagi thorama mangasi urup khunau Kabarstan masajida pangthokre. Thoromadu committee asigi chairman MI Khan hai numit ni phu mangani suraba irang asi santai nena bani haiduna Kanglup Singh tongan unabagi thong asina phurup masel gi marakta hena singna ba phawna bagi masak ohelle maramaduna lamdamasida santi hanjilakna ba Kanglup naidaba madi misang mikhai naidaba mawong da thabak paikhat pinana ba kendra sarkar da appeal tawri. Social media da mahaki izat amadi rajniti gi career sopaya buafam kaya thagale haina thigat pinaba amadi mara leiba sing matik saba serak pibinaba power mantri thongam bisojit sing ngasi ASP cyber crime da wakat khre. Saliba tha asigi kunmari degi hagutoriba BA first semester parikha ge damak Maharaj Bodhachandra College Imphal da NEP 2020 Apigani NEP 2020 ki makhada BSc first semester tamliba mairoi singi admit card pi bahore mairoi singna suti nataba numit singda ayuk pung 8 dagi 13 phawbada college da laktuna makhoi ki admit card lawraba yagani hairi. Manipur Sarkar ki education age ki makhada leiba school sing tha asigi kun mathoi yumjagesa numitagi mausagum class hauragani education age ki director na thokpa cherolamana hiramasigi matangda tangai phadaba thabak sing lokhanaba directorate asigi makhada leiba zonal education officer singda khangan kre hairi. Lamdamasi da hauji wari basarangna basi yanglaga Manipur da leiriba lana school singna admission gi form thabagi matam amadi entrance test tobagi matam sangdokpinaba apunba irei paki mahiroi sinpang loop aims na dabi tawri. Sarangna basina maram moituna mahiroi kaya lanjena duna tongan ba relief camp singda leiringai sedakta nauna form thajilekpa asina mahiroi singi pungning da sarangna ba pon gani mahiroi pungnu maki khudong saga da ba yanglaga school singna thabak paikhat pinaba mahiroi loop asina appeal tawri. Kendra Sarkar ki Griha Mantraloy na tha asigi tarada peace committee amagi order tholakpa duda DM College of Arts ki principal Professor C.I. Selaramani ki ming hapsilakpa si mahak masa khangde hana khangalakpa su leite hairi. Principal masana thadorakpa cherol madai miyamna yaba stakeholder singi mihut sing yawba committee ama hana sembirekani haibagi thajabalei Akashbani Imphal gi pau tabiri. Congress lusingba Professor Gaurav Bhalan hairi Manipur da numit nipuni henjelaklaba irang asida kendra sarkar na matik saba mati masak thoba thabak amata paikhataba haibasi yamna laibak thibani. All India Congress Committee AICC ki Delhi da leiba headquarter da ngasi pangthoba thoramamata paumi singna hangba wahangi pakhom da Sri Bhalan hai irang asiga mari lenana Manipur ki MLA amadi tongan ba lup singna Pradhan Mantri Narendra Modi ki unanaba Delhi da camp tawduna leiri luraba tanpham asida Pradhan Mantri na athuba matam da makhoi ki unanaba gi tancha pidaba haibasi taraina laude. Manipur dagi khongsan khiba Congress mihur kangbu aduna ngasi AICC ki lusingba kaya ka su unaduna Manipur da hojik tholiba sarangna bepeba masigi matangda wapam kaya kumna khanakhre mihur kangbu aduna AICC ki General Secretary Singh KC Venugopal Mukul Wasnik MP Jairam Ramesh amadi atai MP Singha unakhi aroibada maroiba pamu Manipur ki irang thokanma mafam singda ahenba security force thamnaba Rajyapal Anusuya Uikina security advisor Kuldip Singh da khangan khre BJP ki MLA singna Pradhan Mantri Narendra Modi ki athuba matamda unaragani unabagi ayaba Pradhan Mantri office na pirakle hairi. Narco terrorism na Manipur da piriba awasai thengi mayokta yaningda ba phongtokuna Manipur yauna malem ge tongan mabafam da leiba mitei singna hayeng khongjang sangsengani hairi.
नेशनल हाईवे 38 इम्फाल जरीबाम लंबीदा पोसै पुबा गारीसिंगदा अयेत अपन पिबिदनबा जांगहेमलुंग पानमई एमएलए ना अपील तौरी अमसुंग कांग्रेस लुसिंगबा प्रोफेसर गौरव भलान हाई मणिपुरदा नुमित निफुनी हेंजलगलेबा इरांग असिदा केंद्रना मसक थोबा थाबक अमता पाइकतबा हाइबसी यामना लाइबक थीबनी पाउलोइसरे